Maya Pramak Kurundari Nasi Zungi Tang Taru Christaki Kum Lishing Aniga Kunmatoi Kalian di Kuntarungi Panba Nomajing the Mit Midang Pungipan Diagoina Pungipan Tasilopoloina Public Interest Network na Nomajing Kudingi Sandok Saba Equigi Nasina Tama Koi Suba Tangka Koiraba Manipuri Saknai ba Iba Singa Asamba Wari Watai Haiba Takakatuni Nasigi Sigum Laba Manipuri Saknai ba Iba Singa Wari Watai Sanajabagi Ekona Lokotsariba Saknai ba Iba Dudi Kai Kumnadaraba Thokchom Ibohanbi Oda Thokchom Ibohanbi ni Ahamda Oda Thokchom Ibohanbi Butaram Noksari Loina na Tamogi Nusiku Pongtuksari Loina na Nasigi Sigum Laba Akogi live program asibu yang biriba nuksijaraba oja mayam sininaw maru pang puno pusu public interest network ki magi degi thamogi nuksiba madi nonukse bu phongdok sari loina na oja ga wari sana jaringai matam sida kana umana oja da khangbining ba leiraba su comment gi khuthangda hangbira ko yagani aduga loina na akoi hoji manipur tanatana maleng yoina sikumlaba yamna laibak thiba pandemic ama sathariba asidagi Koi mayam sectional leminasi, koi mayam sarkar na piriba SOP ngang na seminasi, koi marks upa kaubigano, ay koi social distancing ngapiyo, loina na, ay koi kusato na handok piduna sanitization tawbo kaubigano, ay koi gi handaki pandemic asida, ay koi nanuksijaraba, ay koi gi maru oy kraba, adugumlaba thon bisa kaya, ay koi pandemic asina maramorega, koi pukrabani, adu wajasing adugi damakda, ay koi na Loksaba Madi Tamogi, Nongsiba, Amadi Awab, the Pondok Seri, Quigi Yan Handada, Nasiga Sigumlaba, Quigi Guest or Viriba, Ozagi, Tentakpa, Biodata Matang, Miamda, a Seattle Jage, Ikai Kumnadaraba, Sri Thokchom Ibohanbi, Singyang Mai Matak, Songtam Lekai, Impal the Pupi Beni. Christagi kum lising amaga chawapan yangkai mathoigi April tang pangada wajasi tang panda khongda birakibani apokpagi mingna Thokchom lukhoi singa aduga apokpigi mingna aikoigi RK Lembi Sana Devi kowi aduga apokpasi wajagi apokpa Thokchom lukhoi si Singyangmai Girls High School Singyangmai Girls School haina matamduda khangnaramba adugumloba school adugi founder teacher oina oja oina lebirambani Isininaw taret nupi ahum nupa marigi manungda khwaidagi ojana ahalni aduga ojagi kolomdagi aikoina lairi manga aikoina ure yan hanbada anganba matamgi manipuri site da imagery haiba christi kum lising ma chapan makutra tareta yan hanba ojana phongbiki loinana mathang tarakpada christagi kum lising aniga tarahumdoida Sagol gari thauba gulam din amasung atay wari khara kauba translation gi wari macha singi adugumba lari ama phongbiki aduga Christagi kum lising ani ga taratarukta Maker of Indian Literature Madhav Rao Wahengba a monograph in English published by Sahitya Academy haiba lari si lising ani ga taratarukta phongbi bani aduga Manipuri da unsi wari gi sahitya haina lising ani ga Treta Ojana Sigilay Simsim Tombikre Aduga Ojana Pankraba Manamatum Singi Marakta Manipuri State Kala Academy Award for Literature Lisingani Tareta Ojana Pambikre Aduga Sharam Mukta Saitagi Mana Lisingani Mangada Hari Bamanasi Manipuri Literary Society in Pala Pibibani Aduga Zaneta Hijam Irabot Mana Lisingani Trampanda Naharol Saita Premi Shamiti Manipur na PB bani hariba like Seram Mukta Saitagi Mana Amadi Manipuri State Kala Academy Award asi koi Bangabondhugi Lebak hariba ojagi like asi the PB bani aduga Jananeta Hijam Irabot Mana Sina Manipur da Punsiwari Saita hariba like asi the PB bani ojana tongan ba koigi seminar maru ba seminar kaya Manipur tanatna mapan Manipur da seminar kaya ojana yaurure New Voices in Manipur Literature haiba hiram haiba topic asida Bhubaneswar da isingani ga marida koi December 3 dagi na manga phaw pangthokpa dumba symposium seminar program adu da
hairiba waring asi ojana pabirubani ado contemporary women writings in Manipur state level seminar hairiba sina state level seminar da hairiba contemporary women writings in Manipuri haibasina koi Manipur da singiba Kristagi lisingani ga manga gi February tang manga mapan ga taraga hairiba namini ni sum singiba adu seminar adu da ojana la topic habani nongthombang kunamon singhagi punsi amasung saita haina koi Manipuri saita parisat impalna lisingani ga tramanga da megi mapan adu da singiba seminar program adu da hairiba paper asi ojana la topic habani the live and works of Pandit Khelchandra Singha hairiba sisu Manipuri saita parisat impalna Kristagi kum lisingani ga tramanga October thada hairiba waring asi ojana pabi kibani Odasi saitagi loop kaya gasu ojana ngasi phawda sanin nadun lagli English mga sampan na pu humdoi dagi na pu mari phawwa nahol saita samiti imphal gi general secretary oina thampu birami lising mga sampan mapu mapan dagi na khal haiba magazine adugi sampadak oina pubirami lising mga sampan mahutra mari dagi na mahutra tere phawda Manipuri saita parisat imphal gi general secretary ori aduga ojana writers forum imphal gi su asangma member ma oibiri aduga haugi su Manipuri saita parisat imphal gi executive body gi pampiri ojasi DM College of Arts ta associate professor amadi head of department Manipuri department gi head of maku oina thamukte gi pothabi bani odagi tentakpa warol asi samna papunsi wari mate asi patang sen loisinjare ahandada ekoina Odadagi Kanganing si Mayam Nasu, I masi tabirong giro and kanjay, Mayam Sutav, am no idea. Ozagi Angang winning Naha winning a yimatam, Amati cited the Kongara Kibugi, I di Matixi, Odana lead na Masi Tahan Biragadi, Mayam Tari, Mayam the Sui Anan, why the knee and a kanjay, Odagi Horokiba Haitare Angang winning Digi, Naha, Sangapa at the Digi, like Ibugi Laki, Mati, sing Odana Mati, and Libby, am no idea and a kanjay. Ngasi koigi public interest network na sinbi dana aiga unanabagi aiga wari watai sabai khudong sabam pibi bise masigi damakta amada ai thagachari nolopchari masi yam nungai je ai si yam angang waringi degi saita si pamai saita si karino khangdringai degi pamai haiba tare ai si iba korpa sini maroi na ina yam pamjari si iba pami bisi angang oi bisi class 6 tamba matam ai ji Petrugu school haidana koi gi singjamai mathak Thokchom lekaida school amale maduda tamakpa matam sidagi ai si ibase dum pami ade ibadi haite yam nongning rajani ibadi haitadana yan he handadi mingoda ibiu na hairga ai mingda koigi wari macha khangde sereng khangde phungdong bi wakanje masin yan he hand lakye ngon kodang dadi ai si isana ibasi tamme kadai dagi iningbi wakan pokhiye sidi ai di school gi magazine college gi magazine sine na khalde school de phogi ba magazine singsida imanaba ithaki han singsine iba ithaki an haiba tare aingonde class hanba singsine iraktara aduna ibane na magazine ji phong patam ai si yam iningi aba isu moi dongna magazine ji da ai gi minga haptana phong ji yam pamjare masina maram moidana ai si ibaji tamme na class 6 sida ai angakpani sangsar haiba warmane class 6 Petrugu school sida Petrugu school gi magazine gi article piro haiba sida ai ne ibasi ibatam no made ai iribase father no uthokre father singa pisuk pipi class 6 ta tamingina ma ine akoi father sin mamanam dag wari sai mai wari unga ile mene wari do yam nokning ba wari ni da angang sina sanari ngai da kano sorok ta sana matam da cycle na takpagi wari ni maji wari ji jamjam wari ji aini ra angang si sidana khat tawi sidana ka tawbusida koi father na finishing ji tawre nang sumaina tawro nang sibada loisangge loisalo sibai makha ga je mukcha tharaktana tawjani haiponte karimta kaim khangba jante da langkhre
wari masachi babana chindok piraga masi langkhat khigja class 6 tamingai sida egi magazine sida masi hape eb petru school li masina egi punsida egi mingda hapak pa phong buji khwai yan han bani ana finishing touch tawba phajana ba semdok sidi phadana semdoi ra hojik soi nungsidana magazine si thammi egi da jam section na thamjari madu karma 1963 64 ara oigada ina kali 1963 64 ara ida oigada ina kali ai magazine su leiri masile leijare madudagi di ai site ki career se maduna dum ire leptana leiki dinate kara so dum kauk tara ngang oi be karigi adum leigare adudagi khara class 9 10 tamak paswai dagi di amuk su ai si masi wakal si amuk kan hore iningba khoningba gi wakal si hore haurak pasi dagi leikai akhoi myam punjalaga site ki sangstan linkhatpa kaidoba si pamak pagumba tawre adu bhog da kya mahi yande an aina puc tam aba dim college da objecti arts science commerce haidra makan si khaide matam sida apun ba dim college ni matam sida karak pa matam sida di koigi maruma pang khara une yan han bada koigi kasham priyo kumar haina hoji wari bisa da phauri marksi science ki chatrani mark ama unari adagi ai kaino sima koi lamabam gojendro idana theater ki ji critic oidana pona phamdaga hek iribse koi asini koi ahum baji tawraga adagi loitong bam na basan raibam lerami modu leigidre yam na hawoina leigide moji koi kharaga leiri mayam si tawre raga koina kaino phongsi koi si magazine ma phongsi ne haidra matamdu dadi matamdu 19 aikoigi kainoni college kakhalakpa matam asidi 1969 adoitani phongsi haina tawre phongsi haina tawde maming kari to irau khol thol si haina tawraga maroina koi lama bong gojendro gi yum si my father si dsp jadumani haduni magi kainoda koigi nagamapanda tawe mai yumsida meeting na tawra koisi phongdana adumai tawna chathare koisu article idna khotam tawdagi saitagi irang iningba khoningba wakhansi lai adugi mathangdagi di amu koi thangjam ibo bisaksi amu unari maga thangjam ibo bisaka khara yam naksanar pasina koi bf first year ka tamak matamsi thangjam ibo se kabini kaina adai dei ma se dum maming gar leire college de kaida ramdi mai apai ba thawai se adai de phonge ba adai de phongmanina aibani khangnare khanga mana ingon dai masai gi sidi iraukol phongbai se iraukol se to uchage ko mathai magazine iraukol kawi akoina amba phongi ba se masi yanan ba se 1960 ga 9 da phongmani se masi ma hoji copy se tai aina nukhina thamjin jabani atai dadi copy amta tambro kana bu modadi mau heramro se aina nukhina thamjin jabani ara masida akoi ani suba akoi ahum suba kaino sidadi government am sum revolution na pasamite gi kaino article yawe pasamite gi government am sum revolution na idan tawna sida yauri ubi bra government am sum revolution na pasamite ga su simaina tawdana akoi si tawre adudi yam kuiba natre restar ka tawdra kotra formality ka tawjan deda फादर बु सिदो जान हौजी की मतम दगा ओरबदी आदो दगी दि आदै दि कमाइ तोगे बो आदगी दि मदुरी तोखरे फोंगिद्रे आदगी दि एकोइ थांजम इबो बिसो उनो दे नारोन साहित्य प्रेमी समिति याव से निस नारोन साहित्य प्रेमी समिति यावरे नारोन साहित्य प्रेमी समिति जी एकोइ की कैसामपाट असवाइ द लेरमे कैसामपाट की सिदा मदो chap sabasi aina matam dur leram baji chap sabai kabu kawre kaisapat chi masi ngali tra jum su hongdo ongjin tawni na bako kaisapat ki modu baban da sulerami kaisapat modu baban nai bam sulerami dagi am na rajkumari rest house hedna kaisapat adai dam sulerami rajkumari rest house dagi ji kaisapat modu baban da honga para aina su khalle
ada 7 Union Press sebam julere mi adugi karakter changa gali am julere hongdong jin tawe madudagi di ai si koi gi site gi wakhan ji maroina ai si aham di like si yam ibanate idi pamjaraga ai si maroina warim sa yam iba pamjaba warim sa iba pamjaba se ai si koi kari haini yau da ba hai tare ne isana su ya tawtadana aja waring macha kadi su iba hoba ai nabagumba kari gumba de adu wari macha gumga jai ji sum feloi bhai tare madagi tawbani college taminge tamdadi aine wari macha ibada wari macha gi third taba keli makongi but kai dana yawi college ni adagi sayeng aso second taba ga dum yawi asmai tawdana ai career si horpani rai narol saita premium idan jen secretary ka or matungda amu adui mathangdagi ti koi Manipuri Sahitya Parishad se masida amu koi parishad ta changak pani barak sida koi kano wari misa si ibo pamjaba degi ai se mairi khaiba mumsu torame nongthomo maja kunja mona idi toraga mairi simsu uchage mayam hojik jingbilu viewers sing so nungaini nusibam pokani sida mairi kaidan tawse ai koi nongthomo kunja mona masi editor oibani masi editor oirerga masida yawba masida article contribute tawri singsina koi gi yan he amada contributors jumla bi bomsa yawre ko adu de kaisham pyo kumar yawre ai ishama kisu wari mchama yawri are lamabam biramani yawre adu ga aina sida ai nungai jabam na hojikta kari nungai jage hebada koi raj kumar sitholji unaru bai bam yawi yanan ba mairiki anba keno sida koi gi issue sida waja sitholji aina unai mairiki 1974 da promani ko 1974 maside afet ngalidra 1974 ai sida masida ai si ai like tambal emega tambal loitri chatra oidoli ara interview to ba ai si ai punsida sumaina khara formal oiba haigadra khara academic oina manipur ki masak nai banga interview to ko phangba si ai punsida masin iyanan bani waja sitolji kunarisi ara interview to matam sai kari larik pani kamdong ni ga ji khang jante da hojika tawradi yam improve to do jani hojikti bap khara tare abko matam na like su yang pa ponte waja sitol ki wari mcha gumba kari khara pai adu kari hangani kari hangoi ari interview am kari kai to bam thui ga ai si like su yang pa dana madu ki background jam play te aduna waja sitol ji ta hangi wari mcha singji sam jamba nga tani yan ham dai nang si waja yum da chala waja matam ji da waja sitol si ma ki dictionary hojing yam power anglo manipuri dictionary abra wajagi amale dana masi yam kan iba matam ni phongdri aba wajagi si masi mai nuti gi masi sahi yam kuina mano wak to bajani oxford dictionary makan si magi bangla gi kari mam si magi kano mangon si thamme riga masi man dictionary compile to bagi thabak si to bu matam ne khunchap matam si aina change re waja wari gi te waja je dum harau na dum tobi khoi bu yamna kaino tawna khoi gi angang ne dana kaina khoi reject to tobi ti yam welcome tobi madregi aina hang bani question me am ji ado isam samang althani da manipuri da waja wari macha ji karmain tawna hor ki ke bol ki ye so ja ki ta khangjini ni haidan hang bana manipur ma ki moniko manipur da wari macha pol ki bidi aina wajana harini lalit manjuri pratika haibase masigi phongop matam moi phongpa yaw jani lalit manjuri pratika haina toriba sida chepong sigi mami lalit manjuri hairipsi masi sorchan maharaji mama ibe mani maki mama sini masigi maming laudana chepong sigi maming thon gi bani haidana wari tobire masigi matamda 1935 ka kariga oidoring lanin munji patrika phong matamsi masi matamda wari machaji phongki wari machaji ekoi polki manipur wari macha polpase haina sumain haibirame kwaide yanan ba wari macha iri ba koi sarbajit aise aina matamji da hangi sarbajit ibama thengnei aisi machi kanano haibada ai khangde madudi aina ojana haibirame
ꯑꯗꯨꯒꯨꯝꯕ ꯈꯔ ꯑꯩꯒꯤꯁꯤꯗ ꯑꯗꯨꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔꯁꯤꯡꯅ ꯃꯅꯤꯄꯨꯔꯤꯒꯤ ꯁ꯭ꯀꯣꯂꯔ ꯔꯤꯁꯔꯁ ꯁ꯭ꯀꯣꯂꯔ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯒꯤ ꯇꯧꯈꯤꯕ ꯏꯟꯇꯔꯚ꯭ꯌꯨꯁꯦ ꯃꯣꯏꯅ ꯂꯧꯗꯅ ꯈꯣꯠꯇꯅ ꯖꯦꯔꯣꯛꯁ ꯇꯧꯗꯅ ꯌꯥꯝ ꯇꯧꯏ ꯃꯔꯝꯗꯤ ꯑꯣꯖꯥ ꯆꯤꯇꯣꯜꯖꯤꯠꯀ ꯑꯩꯒ ꯌꯥꯝ ꯉꯟꯅ ꯎꯅꯔꯒ ꯃꯥꯒꯤ ꯃꯣꯠ ꯈꯔ ꯐꯣꯡꯗꯣꯛꯄꯒꯤ ꯋꯥꯗꯤ ꯈꯔꯗꯤ ꯌꯥꯎꯔꯦꯕ ꯁꯤꯗꯩꯁꯤꯗ ꯀꯃꯥꯏꯅ ꯇꯧꯅ ꯃꯅꯤꯄꯨꯔꯤꯗ ꯋꯥꯔꯤ ꯃꯆꯥ ꯐꯣꯡꯗꯣꯛꯈꯤ ꯑꯗ ꯑꯣꯖꯥꯒꯤ ꯋꯥꯔꯤ ꯃꯆꯥꯁꯤꯡꯗ ꯀꯔꯤ ꯀꯅꯥ ꯀꯔꯝꯕ ꯔꯥꯏꯇꯔꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯂꯩ ꯀꯥꯏꯅ ꯍꯪꯕ ꯄꯣꯠ ꯈꯔ ꯌꯥꯎꯔꯤ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯄꯔꯁꯅꯦꯜ ꯈꯔ ꯑꯁꯤ ꯈꯔ ꯌꯥꯎꯔꯦ ꯃꯁꯤꯅꯤ ꯃꯩꯔꯤꯛꯁꯤꯗ ꯇꯧꯔ ꯃꯇꯨꯡꯗ ꯑꯩ ꯋꯥꯔꯤ ꯃꯆꯥ ꯀꯣꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯌꯥꯝ ꯇꯧꯕ ꯉꯝꯗꯦ ꯃꯔꯝꯗꯤ ꯃꯁꯤꯗ ꯃꯁꯛ ꯅꯥꯏꯕ ꯋꯥꯔꯤ ꯃꯆꯥ ꯈꯔ ꯃꯔꯨꯞ ꯃꯄꯥꯡ ꯃꯌꯥꯝ ꯈꯪꯕꯤꯔꯦ ꯍꯧꯖꯤꯛ ꯃꯃꯤꯡ ꯂꯩꯕꯁꯤꯡꯁꯦ ꯑꯗꯨꯝ ꯃꯁꯤꯗ ꯌꯥꯎꯔꯕꯅꯤ ꯑꯩꯗꯤ ꯑꯗꯨ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯖꯕ ꯍꯥꯏꯗꯨꯅꯤ ꯑꯩꯅ ꯇꯧꯔꯤꯁꯤꯗꯤ ꯑꯗꯨꯅ ꯑꯩꯁꯤ ꯑꯗꯨꯗꯒꯤꯗꯤ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠꯇ ꯑꯩꯁꯤ ꯑꯗꯨꯝ ꯆꯪꯉꯦ ꯅꯍꯥꯔꯣꯜ ꯁꯥꯍꯤꯇ꯭ꯌ ꯄ꯭ꯔꯦꯃꯤꯁꯟꯗ ꯇꯧꯔꯕ ꯃꯇꯨꯡꯗ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠꯇ ꯆꯪꯉꯦ ꯍꯥꯏꯔꯒ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠꯀꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅ ꯑꯩꯅ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠꯀꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯕ ꯃꯇꯝ 19 ꯉꯁꯥꯏ ꯇꯥꯛꯄꯤꯈꯤꯕ ꯃꯇꯝꯗꯣ 1994 94 दगिना कमदबा 94 दगी 97 1990 ना 1994 दगी 7 अदय पाउनी अदय पाउनी मतदी मणिपुरी साहित्य परिषद की आइन सुम खंजबदा अमागी सनागी जुग हैबदो मधु लेरी एने खले हौजिकति खरा हाइदरेको मरमदी मधुदी यामना ममिंग चटखरबा अखोई मसक नायग्रबा अखोई मयामना व्यवहार तौररिबा ओजा नीलकांत ओजा हवाई बमरनबीर अदरगी ओजा आइगानंद लान शर्मा फुराइरपम बिहारी शर्मा को ओजा चोंथा मनिहार डॉक्टर आर बाबू ओजा दामोदर ओजा एलांगम सोनामनी नचिंगम मयाम पुनमक्से साहित्य परिषद याउरी याम एक्टिव ओइरी मतमसिदि मतमदुदा आइना जनरल सेक्रेटरी ओइबसे मजे याम अराइबम ओइदि मरमदि याम सेक्शन गरबा कोइना लाइदौना खनबा ओजा गुरु मयाम जी लेइबनिना यामना लुना खनना तौबा मतम अमा ओइयबा मदुदगी एगी साहित्यगी कैरियर से सुम मथंग सुम लाक्पिबा मयामना खर खर नुक्सिबिरक्पा खंबिरक्पा हाइबा ताइए तसेंगना हाइबदि आइदि वर्कर ओइना हाइतारे साहित्यगी सुनोंबा को लारिबा मोइना हाना खंबिरक्पा नते एदि साहित्यगी वर्कर ओइना कोइचेन चेंजबा कोइनोम नोमजबा ऑर्गेनाइजर ओम ओइनसु सुम नुक्सिबिरक्पनि मयाम याम नोइजे ओजा अदो ओजागी लाइरिक अखोइगी कैनोसा अंगन बम मतमगी मणिपुरी साहित्य द इमेजरी हैना ओजा सिलई सोजा हाबि हाबि अखोइना ममांगा अखोइगी पब्लिक इंटरेस्ट नेटवर्क ना मणिपुर साहित्य दा हौहिबा हौजिक अमसुंग लाकदबा हाइदना अखोइना पास्ट प्रेजेंट फ्यूचर ऑफ मणिपुर लिटरेचर हैना नुमित नोम खौरगा ओजा कुमारी ने अदगी अखोइ ओजा कैनोने एनडी होदा मकसागी ने अदगी ओजा मुनिलो को सबमिट तौरगा नोम ख ओजा आइगी पब्लिक इंटरेस्ट नेटवर्क तौजेगेबा अदा इन हाइनी से ओजाना अंगन मतमगी मणिपुरी साहित्य द इमेजरी हैना ओजाना नैनबीरी मिना अंगन मतमगी खरा ओजा सु साहित्य की मरम ओजा मासे आइना खतंग हाइजगे कमाई तो मसी इगे सिसु हाइजगे अंगन मतम मणिपुरी साहित्य तसेबदी आइदी ओजा लेगिद्रबा आई ओजा चोंधा मनियार प्रोफेसर सीएस मनियार मकादा आई पीएचडी तोय पीएचडी सी ओजा मनियार की मकार फंग बने हाइजरिबा मासिदा अंगन मतमगी मणिपुरी सरेंगदे इमेजरी हैबसी ओजाना इंगोंद हाय एलं करी नंग रिसर्च तौनी दी अंगन मतम तौनी याम फै जी मसिदे इंटरेस्ट लेबसी मी क्या याउदी अंगन मतमगी लिटरेचर खंगतादी पुयाना सिंगबा करिन सिंगु मयाम सि पादोइंदो इंटरेस्ट लेते नंग सी शेयर तौगरदी नंग करी टॉपिक पामेन ओजाना नंग इमेजरी सी तौगेरा ए ओजा मसि तौरगेन ओजाना अयाबा मसि टॉपिक सिदी ओजाना याम पीखिए आई खले फटे याम फरे ओजा आई मसि तौजरगे आइन अंगन मतमगी मणिपुरी सैरेंगदा इमेजरी सी तौबले सैरेंगदा अदा सैरेंगदा इमेजरी सी तौरगा लाइसी पिसक पिकना आई थेसिस सी लोइरे अदा पीएचडी फंगे फंगा मतुंगदा आई दमति लाइरि उन फुंगनिंगे ओजा जो लाइरि उन फुंगदुंगे है लाइरि उन फुंग मतंगदि आई योइबा खरा हपसेलगे को थेसिस साइबसिदी अमरमदा कोलैबोरेटिव वर्क साइबताई मरमदी मसाइगी थेसिस इरिबा रिसर्च स्कॉलर दुगा
masai supervisor or guide to the idea magi ko mayam si ani si pullaga tor pathaba amane ba masidi aduna magi contribution na che masai thesis iribadu khaktagi nate ba guide to gisu yawe ba maram masina aigi oi ba kharadi hapsel laga ina aigi oi ba lari on phongtho kena angan matamgi manipuri serengda imagery habsi paktho lage scope se angan matamgi manipuri sahitya da imagery hairage haidana mother tokibani ado angan matam haibasi koi phailu baibu masi yam lubadi hojiksu koi manipuri loan si classical language da channa bagi da maktai koi si tauri ko tauri bai si da koi thabak si kharadi wa leba government gi mai kai da initiative lobi basu yam maru oi bane si matang da government si yam maru oi ba masi matang da su khara koi khare na changjalan ni government su aduga government ni initiative lobiraga scholar mayam si engage tawra masi pak to goda bane sigi tabak si ana masi ekoi khumang yam section de baramdi classical language amani haibase masi utpa tarabadi ngasai thesis amoina pukhatori bne akoina du thagakadori bane ba ori lene ba authority da aduna aina aribada ai thawai yaujai aribada thawai yaujari yam changjan badi ai sungamdre aribada thawai yaujari je kari noida aribasi ekoi sum thijalaga mamba jaga ekoina khangba gamdaba bhap thaba gamdaba jaga su yam jaw karam tamdagi manipuri site ji written literature thorakpagi haibase masima ekoi hujima yam controversial oiba pot amane ha aigi sida like sida aina thamjari di 11 12 century swaida di thoramba yare haina ai ojamani hargi beauty masagi koigi kaino se koi kaino thorap matam ji koigi ojamani har da hariba view sina magi history of manipuri literature da yauri basina written literature ase manipuri sahitya da written literature thorak pase loyum ban thongna pan matam loyum ba sine na bisi loyum ba sine na bisi yam kuppe masida koi tawgata ba adagi tawgata ba mayam masida rule mayam ama court mayam ama piri ba mayam ji yam kuppe masi chil haida chinbung da lakpo ithokte chinbung da lakpo ithokta banina loyum ba chinen naiba lariga ma koina uji uba phangi base masi ai bo oina masi ma chai da gidi ai boina leram gani aduna 12 13 century ka swaida ingthau loyum bana thorak matam swaida 12 13 14 swaida di soin leirani habne 12 13 swaida or mane ojagi cheina kalumba lalamasu subject to koi correction to bi asidagi aigina kitang angkhana thame aigi bisina bharat ki sahitya sing ase 10 11 century swaida asamiya or su hindi or su bangla ki sahitya or su swaida anoba koi bharat ki koi literature sing si anoba language modern indian language sing si literature written literature ayam thongnare ba swaida di thongnar ko matam ji dagi ai koi gi su masida soidna thoram gani haiba koi khana ba yai hedana ina swaina thamje ai gi biusi ara angan ba matam gi manipuri sahitya haiba si koi gi taseng na harabada koi ni luri bisi kari gi no da matam lepta luri irami ba sing ase koi ayam bangaling de iram sing si kanani ibano karam ba thaban de ibano haiba si tharam de ba mata maitai mek de ire dana ko ara magi style amana ayam ba koi metrical oiba koi gi rhythmic oiba mongda shairingi mongda ayam bi irame se numit ka pa hairo hijani rao hairo ko aragi poiriton kunthok tu hairo ayam ba metrical oiba aduga koi gi poiriton kunthok ti kare warengi mong kar changi swaini ko aduga koi nautugum bambal ka mak ta hairo shairingi mong si am yaure kara poetry gi rhythmic oiba adagi metrical oiba mong se masida ayam loi irame sing su maitai mayata iram manga toiba aduna hairiba sing ase masi naina basi aina pame aduga matam de aina research to matam jida aribadan research to ge mi si kaya thokti yam tange maram tanna ba haitar ada ano burunda dr kumol ge maram naina ge ijamal ge maram naina ge adudagi ano modern manipuri poetry ge maram naina ge si yam thoe ado hairiba research scholar sing ase aina mirai rupaki wana chati andana logjobagi wana te maramdi
mayamna tongnadaba ariba mayamna tannaba jagado maduda tawragadi aibu mayamna appreciate tawbigani haidana khanba aina tawriba si mayamna mamal leina khanbigani aina khanba sigi miyang sidagi aina ariba tawai yawjurus no je oja ado kaino ge oja bangabondhu gi lebakta haina oja travelom kaino oja na develop haitare oja bangabondhu gi lebak hai masi I hibagi wari adidi alai tu makti angonda lejate oja bangabondhu gi like to sini ai like to na second edition haitare oh the second edition masi I hibagi wari matek matang oja na masi accident haitare masi accident haitare Bangladesh da lau mogi kunma suba sei ki mifam tawgani haidana nate silver jubilee moi silver jubilee am tayo kogi Bangladesh Sahitya Sangsad aito Bangladesh Sahitya Sangsad ki kogi silver jubilee ama moi tawbani da ara silver jubilee si tawba sigal loinana ai kogi silver jubilee nate kunithoi suba sei ki mifam ni ai confuse tore kunithoi suba sei ki mifam tawbasi masigi lau haidana haibani adui mamangdai su baton torakarbani matamsida ojani nilakanta sababati wai amadana mathangdana aiga nilbi shastrin sababati wai aiji tamani rangni Sahitya Parishad ki general secretary words bai tam ojani nilakanta na sababati wai mane masida korpma tamsida chatpangam kitreba baton dadi minga loi hapsala eke seramna irakpan sitini adudagidi next time the somo oja eke seram sina muksu kogi tawre aba tormo dandak ti chalasi haidana oja aiga nilbi sharma shastri ari na sababati oire oja nilkant de koi hum chalasi haidan lepna dana madur setpanida ara Bangladesh the set haibasi aina khalibsi lari yena setpanati aina ama MV wareng amani di ige khabar da phongdoke Bangladesh alubi experience hena tawbani adada ada chalu ragadi kamai tawgebu koigi chalu hom doi wodi inung su thoe ai Bangladesh ai punchi gyam su chatri foreign du punchi gyam su chatal da phamnina adada gi yamu eke seram adi chema podamani na sababati oi ko makoi mayam sinan yam nungsi na tawbiba ari mafam kaya chatpa jing nimit tarin ni sayur mukhi manung si ko ni chalibji angak program ne schedule chalibasi ari koi baluka chale Dhaka chale Srimangol chale adagi Mangolpur yaure adagi Silet ki mafam yaure smai tawna ayam amma chalubada chalu khudimukta function macha su tawi yam saw su tawi yawi ara koisi kari haini longna phajana nungsin opi re koisi yam nungsin opi re koi lei bu chai bane khot bane tawna kari nom taw re koi dang pa phangna nungai graba koi yam inspiring oiba pot ama moi hospitality moina tawi rakpa sing ado adagi koi nongti chak ko bi ayukta nungdang da chak ko bi ba kopi ba nungsi ba mayam masina aina chatlagadi ai itho matam da khabar si yapai aina khabar da mani ibs series when sum irakpachi pong khabar da diko yam pa basi dagidi yumda ka sumi lai adagi letter to the editor da machi lari oin Ethiopia gain haigal e adagi masida ingonda masidi lari amu oin bu sagal agene haidana ayha machakti yam lorte ain lorpai bu Bangabondhu Sheikh Mujibur Rahman gi magi biography ndi leire aina Dhaka dagi madu yam kanagre madu gi biography duma leire adagi booklet macha ya pikpa mani ga phange chalu ba mafam dagi makoi sing aduna di oibi adre ne aise oibi araktana aina ibadi phanayam iraga machak tu khara wale aina background khara sagat ke na khan liberation war gi matangda ari chalu ba mafam sing kudam oina harabada aikoina chalu ba Silet ki Murari Chan College ramda
background khara saganaba masai historical oiba background ji saganaba light sing ji engon what leba machak si ise ma legidra yam nuksi Srimati Bhanumati Devi legidra maksi amuk anna Bangladesh ta chatpa mana amuk chatpa matam ji dai ni che ma simta lebi ai simta lebi ro adu to man pubire booklet ama man pudu da gi ai si lyric si yang ibu si yang khale sumai tawdana I lyric oine ijagi bani ana ini iba lyric to mayam su phane am pabi ne khanje Bangladesh ki maram dei bado ada ngasai tapi gitu ni Manipur State Flag Academy na ada lagi akoigi Manipuri Literary Society na award ka pibi na ibu pung thogat pi ki sini ai bi yam no je da ado Manipuri da punsi wari gi saita haiba ojana lari masu ibi ado ati matang sida akoigi oja amna haidare oja kenna wahang masu hangbire nabok manong kapomna pai habyo ojadi langkoi wari biography ibani langkoi wari biography and memoirs ahumsi iman mana bagum ui makhoi ahumsi the marketing line singdu khajitang takpiramu sina ahan wahang ware ani subata langkoi wari ibasi karamba matam dagi hauraga kadaida loina bage haina oda Nabakumar nong kapom oda amay thangi to da khambi rangoni Nabakumar nong kapom bai khangje koi marup ni mai warim sai bani ko ayam thoyaw ba literature yam thoyaw bani yam nungai je ayam welcome to je adagi oda marak sida wahang ji khumbi dingi mamang hida oda siletagi oda kainona ma yenggeri aidna haibire hoigi oda ike seram sam nungai je oda seram yam nungai je Silet Bangladesh yang jadi oda Thokchom Kurum jari haina aditi yang ngai je oda ai ju kurum jari maira mai ena akhoi osi maira haina khangnaba akhoi khangjai yam ngai je mayam na tabi bisi ne ngai ojagi maramda khangjan ningna leramba kayasu leptana khangan bire ojai bon bisi aina luna ningge bodani khurumjari haina mana aina special oina pajari si oja sing si kitang special oja da oibadu da aina special oina pajarni comment yamna lakhre oja comment tu dai comment tu dai kona pajage ojana Bakumar gi wahang siga mari su leina ba dedi ojana Manipuri site da punsi wari haina ojana puthokpi gi balai to adugi wari su haraptang libi ai kita hajage tasena wajano Kumar gi yam academic oiba question ne yam maru oibane ma koi gi lam koi wari hariba adagi koi biographical literature haire kainodi koi punsi wari sida yam legre makal legre madu ai like si pabiraga dum khangane ne loi hai taragadi yam sangani aina punsi wari haibse masida chalibsi memoir training sing wari ane thame adegi masani bu punsi wari haibsin autobiography ai duni adegi punsi wari hairagana biography chumnagi mi amana kanagumngi maramdi ibse sumaina ahum thona khaidwe masi ahum sima lere ko biographical literature si atopamna travelogue haibsi haibam mayam punaba ina pali punaba sin non fiction haisini non fiction haibsidi ayamba fact loinaba mapung oiraga iba mare semdok sajindana tawduri kalpana gi iba pot khara yawgani literature haibsi kalpana yawduri soya de kalpana gi oiba element di soidana yawgani tawdabu koi shayeng ibadona warimsa ibadona bahapna sagalaga punsi da thoiba asengba awoibadudagi nathairaga bahapna loina sagalaga ibadi yaroi hab non fiction chi mana thengnagi ba aina ai lamkoi wari dei jeripsi Bangladesh ta chaluraga aina hek thengnajagi ba maru mapang sing thaudok sing saktam sing ado aina kalpana gi ba khajitang hapsalaga asengba oibadumuk thamjabane mayam paban ngaina asengba oibaduragi nathairap tarabdi madu fiction warkadori bane aduna travelogue haibusidadi travelogue asina aina Bangladesh ta chale Bangladesh ki maramda aina chalaruga impression ai pungni kari phawbage
Bangladesh ki mi sing bu karamai na ina khan bage chaluri bagi experience aduda aina thengnare ba awa nungai ado ai karamai na puning de phaugi bage haiba aigi impression adu thamnana ba makoi na nuksi biba miyo misan tawbiba luna tawbiba ra thengnaki ba nuksi garba maru pang jingdi aina kawba ngamdaba mayamdo thamba asina koi travel account piba ga loina na aigi impression thamba si khwaiding maru oy aduga punsi wari sidadi autobiography habi sidadi aina ai punsi wari ibare isagi adu orabadi ai punsi gi pokpadagi na loiba phau loina ibang amdrasu ai si karamaina oirakhi ai si kanano haibasina mapung oibane aduna who am I ai karamain tawdra ai huji oire si karamain tawna oirakpano haibasi takna ba honabasina punsi wari da maru oibani aduna masi ngasagi non fiction ngakani travelog su punsi wari lamkoi wari ningsing wari punamaksin non fiction ngakani tabu makoigi khenabadi khara lei haibasi madu aigi si dum pabiraga khangani adu masida yam sangna hainingai lei aduga ngasagi amaga tawnari base masi khajik ta khenaba oina su tawba aduna haibi yam noai oda matak haidi oda barik sumna takpi haitare ado odagi kaino haida monograph ama oda english ta digi bise makers indian literature madhav rao wahengba haina lising ani ga ta ta hoy masi margai khajik tan haitare madhav rao wahengba haibasi hawjik phawda manipuri saita da aidi am haitaba jani da इंग्राजी का से हाइब जानते हैं याम हाइतबा मीनी अरो याम हाइरेबा मी मयाम से याम हाइगरे इंग्राजी हाइरेबा सी ईडीबा मणिपुर कोई इंग्राजी दे इबसी अरो इदी या लाइ याम इजनिंग है अरो आइंगोंदा तमो प्रकाश इ मतांग से निंसिंजनी तमो प्रकाश ना साहित्य अकादमी कन्वेनर ओइंगदा सही तरा है लबा ने खलिको Terangam pusuramani, elamani, kangodi matam. Mana ingonda, mana ingonda, madopram wahang bagi manamda monogramam iwana, site academic, I want kanomalaya, city malaya, assignment. Easy, masip la pasida, harao basu, nunga, awa was animal pulle. Karigin nunga ibagada, say you, scholar manadana, idea. Sumba monography city lam duki loan duki scholars in a bangatani site academic is at some mamnet eva janati koi inari ma'am ya sami kangde bengali kangde my lamgi scholar he ma'am even I want the masi iwa hisi boy na yam nungai je I know what in him nangoi hona jarisi kangbi na tawri ne nungai bam ara awa ma sule mix ne reaction kari wage na in warisina ai ingraji sukya hitti Maitiro ni you are the I know the Putoy and I am Pazana Ibongani. Manum Chitna, a Karamakadi, Honor Ngangani, Loan ye command lazy on and a Kanjabam layer. Much actually, and wonder. Aribagi, Madobram wahang by Kangi, a Machagyam lay, and wonder. I know Kali. Ado, Igadra, Iroidraina, Kanmasita. I say, I pandi pami raji, Bicipami. Raina Krasu Abanidi Ire, Iba Pamjadra in Rajit. And others why in Raji Hibamda, any dome, final test, finishing test it all. Aina Hare, NG Boton Haidana, Kogi, head of department, retired head of department, Kogi NG College, the Waramba, Mark Mandalay, I am going to take a Tagiani. Oh, I is mine don't know in it. I idiom meaning. Much I manipulate it for a pajana. Tamona masi English ta do pirona do torshne haire nena oh enji boton haire ton nanga dum iwa inga mo nanga dum iro stoboy ding raji so hitana nang ngamni iwa is my encourage to bibi wanida haide id article amani ra mo de jengalaga mana finishing test khara torga he phongi be yawre ma dai bu thaga pi yam kan honai haidana ai ju chopadi yadamina ai gi level di hona jeba So mine tawdana aina tawdage fare do diana kan honarega madobram wahang basine ingraji that drop tawre type setting lore
type setting lorga NG button chatlaga yengan bane yengalaga ma yam thagat pire asnung adum yawi yaina phana bajan bu tawre ne ana adu na pu ta badi aina tawnu kam phada ke do kon yam hibana tamina na pu ta ba khara man semdok khotok pa touch finishing touch bibi raga sumain tawdana puthokki bane aigi madokram wang yam simple koi general reading site tare ko koi laila su yam hiba koi yam khangmi na pagada banate sumna general oi ba kangbu sam bayam na madokram wang bai kanano masi 18th century gini 18th century da 18th century gi Labanasandra gi matam da ibane am Labanasandra gi matam baule ram bane am hujigi madokram wang base madokram wang bai base koi gi Rajarsi Baigasandra gi matam gi scholar ni ana mang le misna Labanasandra matam bawa leiram bane ba masi ana maxi waja pabung khel sandra su takpi maxi Baigasandra matam gi matamda amri Labanasandra matamda iramba laik singda mai mam yaudaba yaudi het adna ma iramisi sanamani adragi akoi gi sanamanik leire langlon leire adragi amana kari charit kari amana kauthokre aisi kanoni sanamanik leire adagi dhruva charit masi magi original haidar individual effort sama tomda tawjabani adagi atai Virat Santoblon Chingdang Kuma Maharaj Ganga Satpa Aronanda Kumar Kahiba Chingsina Magi collaborative oi work ni Sumaina ina kadu jaraga ijabani haujik iriba monograph iriba chingsi amba modern literature da loina ibang atani chawbagi lere mayam khangbire Pandit Raj Atomba Pugi lere mayam khangbire ara ayamba modern literature Pandit Raj budi modern literature budi haibi adre ana gabeshna da tawbanina adreki hijamangal ki namde iba lere adreki aramam dorendra jit ki namda iba monograph lere aduga aina ijeriba sidi 18th century gi scholar am gi manamda ijabasina ai aribagi matam paithapati ai isini yanan bane naina sum ai chawthok sari bane singtang thamjage ya kengi wadagi sum like haidare haibi ba aroi bagi sagol wari thoba gulam din amsu atai wari khara ina wadana translation to bi base hai asigi su khara sum libi sagol gari thoba gulam din haibse bacha ai che translation su sum tawnu pam sum yorpa ko adu wari misa se ai am pamje sim ga sai haire ko haitadra fail oidna tokhi banana wari misa i haitadra ai khwai hek pamjabdi ai di kaisu pandit chu oidok leitre pandit oitar di lam lai hibam changi ai di lai yam haiba minate ai di wari misa i bisi am pamjaba creative si majida fail oigibdaki ai do si kari kai igadage na lamkoi wari di ai su hujik chaladi ibungam lamkoi wari di lamkoi dadi lamkoi wari ya ponte aduna aina translation simaka tauge aina sum ai wari misa si pamjabanina Indian literature sang wanda yam leyaba copy yam leyaba ari ba kai to mayam masai sum phakalaga sum aina translation ji aina pamjaba haitare striking wa wari misa si khangalaga sum tawbanida sida tawri si ai si phanam yami maithili gi tawi aingwanda yauri base wari misa sing ji phanam yami maithili gi yaure ari english tagi tawba yaure ar english tagi lai tong to uti di lai inak lai ga ti English tagi tawba matani aina atai lolam tai tanati English tagi tawba si masagi sokol gari thabu gulam din haisima Gujarati dagini habati Gujarati writer ni ai English tagi tawjabane English tagi Gulab Das broker ni bani adagi Nepali dagi tawba yaure ai di Nepali gi short story writer manu English tagi dum tawbani English tagi loi tawba gatani Malayalam gi writer yawi Maithili gi yawi Oriya gi yawi Ingraji gi yawi Sindhi gi yawi Punjabi gi Konkani gi haiba sing mayam si baru ki tuan ba lon gi wari macha sing chum khagan chargaina sum pajabani da ada pajab sida ai wona striking oi wari macha ji thak thengnam sida masi handogena handok adra ahan ba saidam ba haidare ne translator han oi bagi ai wona kona sum bhap tarak pamale understanding si khara wari translation ai si koi thauri chatpa dauna hatta chatpa yadaba ko masagi original
duda haidi bedu chapchana haina bono targadi madu aingonda oithoi da pot khar lei jai ko aduna khara aigi translator gi ningtam ju khara lobu taba ningtam bedu yam hena lowraga su madu phajaba translation ne si haibi roi dori bane am aduga iro lowdraga su translation du paba nungai ba translation ji amu oiroi dori bane and translation gi matang sidi aisu koi oja oina hobunina masidi yam haining ba yam leigare se lechin duty ena halami koi kumandam gor ki sorna ma ki megadutsi kalidas ki lechin duty ena halle adagi oja ari bam brajbihari ena sanskrit ki scholar malerami koi batambirapa mahakna lechin duty ena hanbaji handi megadut aina dum thambi megadut tai ade mega haibasisu madudi hojiki tabiriba oja siramoine hena khangani bangla dagi karigi tormina sumnagi samcham lechin sumega kautamani kara amuba kuba nong puba lechin ji aduna he lechin hai aikogi oja gorki sorna hando ko he lechin hai nang adu tamna payu manasu sorbor tamna payu adu to hai aduga oja ari bam brajbihari na he nong hai nai nong puba lechin ne he nong hai nangna manasu sorbor tamna payu matham mafam duda nganu thanggong sing chakta bu gani mafam duda leramani sing masang mato phajagrabi ningol sing aduna singi sambal langbu isna singba ton ana translation asisu yamna free oina freedom yam hena freedom lawrag I to translation sina kuman ngor ki sorji taweb ara oja brajbihari sina ningtam basi iraw lawdaba aduga sanskrit gi di magi original du gi yaring ko lapthok tana ba honarapa aduna mada kanu yam hapsele sanskrit wise yam hape aduni aidi madugi idea bhab asisu an tawbanina khara dum watpanina ai translation ji yam jobudi ai natte na isana su dum lojai paba baudi yagane na khanje ko sumaina dum ina baadu tasang harbada manipuri gi koi bharat ki sahitya gi wari macha sing sigi mahau manam tongan tongan da singse sumain hai Indian literature is one though written in many languages bharat ki sahitya se masi tongan tongan ba lon da irabasu amatani hai bisi ai koi gi Dr. Radhakrishnan hairameba masigi experience ni yam tawe agar jani yam phajak jani ko masi jo pani pani ai tension jagi habi yam noise oja ado aroibada oja khoi imagery gi matang da haitare khoi hojik ki iriba naharon singi hoji gi haitare naharon sing iri ta sayeng sigi moina yawiba imagery gi masak siga matam gi ahan sing haitare khoi angan matam gi lermiba lyrics gi imagery gi masak siga masi ozana masi khena basi ozana ubu phawbi bana ta sum tonga tonga mai mai matam matam gi sum imagery ma loina jai haibori pra phaja basi ozai wakhan karam bana hen phaje na lobi ai se tasana da naron gi sayeng sing ji pabani na bisi khara wale pa suga pa dabdin te khara khadi dum pai masda kanna manung changjan bisi ai du wale seng ai jage kano da literature si yam bhash hoy sarna khambiri ni ko literature si unong na pakre ai hojik non fiction translation sobta yam bai onsel le yam koi wari argi unsiwari nei na ba haina somda mai si somda sum onjan mangi dana devote to mangi dana aina naharon gi sareng gi manung anjan nei na ba se aingona khara wat le masi mai gi handicap amani weak point amani kaino habada aina ngasai punchi wari da torji point ama walore manipur da punchi wari si khara thore ayam neglect to bi ayam machi punchi wari inabai wasi kya yaudi aduga iribi sing sisu mayam na pabi bagi chang sisu khara wale aduga kana badi masi yam kana khara koi ahalaman irami bi sing sidi matam dugi somaji yam phana ai sida nainarje dijamni dev sharmana ai punchi ningsang bawa khara irami se masi pabiraga dim college kamai limkat kiba ar matam dugi education masi yam phana khangbi gane yam sawbana laite adagi koi lai moi bolna jibon chari dai irami
masi yam creative oiba literary medium di leibnati adum diorga mani irami sidagi matam dugi Swarjan Maharaj ki matam gi samaj adin matam dugi education matam dugi politics masi administration yam pasana khangane aduna ekoi pura neglect tokna tona thamgra ekoi koi sereng wari masa na somda yam ngauna na ayam basi somna ngawe ba mi singje ayam adu basi phate ba na chade ko adu hairi ba mai si so koi nainaba punsi wari yanba koi so mi ki amta igidra masi yanna bona ba adu biography yanna bona ba se masi ai pamjadra somda khra changjin je bani na sereng bu mirai ba gi wadi so na chade hauji anowa naron mayam si thore ko thore ba anoba naron sina akoi thore ba sereng si su fajaba yaudaba nate biren se kitang yam nobody hayade biren jin naurem kai iri singse mayu lanthengari bala mi kain tawsi machen hai bachi chu mai imagery kavita imagery yaudagadi CL Lewis ai ka kuda time ka ba man hai bam le koi ujek leitabu umangumne ujek leitabu umangumne imagery ai si kavita ji ga sungtha thadok na ba yada podamne lanthengari bala mi ga ji mai blood ka haidi mai yamna mana wana life struggle to matamda igibnina adu ma pajaba serien chendum yawi yawdaba nate adabu naron nai koi khambire jumne umcha thangjami bobisak koi no si brain gi koi dum khambire mayam punama sigi matungda laiba naron mayam mama koi sarasu serien gibni naron mayam mama thore bising serien se yam kupna nainaba ngamjatri netrajit thogdam netrajit ma seriengi ai khangi ma kungangsida laglabadi kaina toba serien thore adegi naron atai serien sing koi ibising jai khara dum ai padabdi nate do taseng in depth study hai tare ko koi yam phajana naina badi ai maji khara wa leina khali aduga hekta yam bhajagra ba hai batare ko koi laisam somrando aro ojani lakanta moi dauna school lamanga loinana tawraba koi top na taraba pot sidi koi naron ano thore singdidi koi tungdadi orpadi yai hojujikti ektoana taraba ko yamna koi si ai yu bu pangdri na ai logje koi Bangladesh song su koi neglect tok jade ko Bangladesh ke so ja ke saramoy iriba ko sharing singsi dum phajabi yam jawi aijo dum khara di dum pajaiba phajabi yawe ba ko sumaina dum thamjarage yam nuai da matam su hairat la pungama le ado kaino ai aroi besida oda mayam na irapa comment khara thawa yauna pung thabat pireba mayam gi comment khara amani sum oda da pa ta da ge oda loitong bam ibom sa oda khambi bra loitong bam ibom sa si akhoi gi kaino gi pachami te macha lupa ni watching from Segarot Impal hai ipire maira osimera asigumba thoram atina aikhoigi lengdraba iral oiragani nuai phungdukchari manglemba maibam khurumjari papung ojabu so ai begi mai degi khurumjari maibam manglemjau oja sar pusu thagachari ojabu so ngoi leitana thagachari ke sumati watching from kaisam thong elangmam lekai oja sumati yengbibagi damak thagachari Nirmala Rajkumari watching from Ahalub Impal is oja Nirmala Rajkumari ojabu yengbibagi damak thagachari Tayai RS oja anibu khurumjari oja Tayai RS pusu khurumjari Purna Yumnam watching from Jiribam oja Singbu ikai khumnajari oja Purna busu ikai khumnajabu chari Kangyam Chauba yengjari oja Chaubasi oja Manipuri Library Association president khajai oja chabu khajai maira mai oja singi maramda khanggen ningna leiramba Ibohanbi se aina luna ningjaba ojani khurumjari ojabusu aibagi magi degi khurumjari ekesram silet bangladesh oja silet bangladesh gi yengjari oja Thokchom Ibohanbi khurumjari oja ekesrambu koi thwa yauna yimbi damakta khurumjari loina yam nuai oja sera magi degi su
ꯐꯣꯡꯗꯣꯛꯆꯔꯤ ꯑꯀꯣꯏꯖꯝ ꯔꯥꯃꯦꯁꯣꯔ ꯁꯤꯡ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥꯕꯨꯁꯨ ꯈꯨꯔꯨꯝꯖꯔꯤ ꯔꯟꯖꯟ ꯍꯥꯎꯔꯝꯕꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥꯒꯤ ꯋꯥꯔꯤ ꯇꯥꯕ ꯐꯪꯖꯕꯁꯤ ꯑꯣꯖꯥ ꯔꯟꯖꯟ ꯍꯥꯎꯔꯝꯕꯝꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯦꯟꯖꯤ ꯕꯤꯖꯌꯥ ꯀꯩꯁꯥꯝ ꯑꯣꯖꯥꯁꯤ ꯏꯆꯟꯁꯤ ꯀꯩꯅꯣ ꯒꯨꯋꯥꯍꯥꯇꯤꯗꯒꯤꯅꯤ ꯑꯣꯖꯥ ꯑꯅꯤꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯍꯧꯈ꯭ꯔꯕ ꯅꯨꯡꯁꯤꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯁꯤꯅ ꯅꯧꯔꯤꯕꯁꯤꯡꯒꯤ ꯃꯃꯜ ꯂꯩꯔꯕ ꯊꯧꯅꯥꯒꯤ ꯃꯩꯔꯥ ꯆꯨꯈꯠꯄꯤꯕꯒꯤꯗꯃꯛ ꯑꯣꯖꯥ ꯑꯦꯟꯖꯤ ꯕꯤꯖꯌꯥ ꯏꯆꯟꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯅꯕꯀꯨꯃꯥꯔ ꯅꯣꯡꯃꯩ ꯀꯥꯞꯄꯝ ꯑꯣꯖꯥꯒꯤ ꯉꯁꯥꯏ ꯍꯪꯖꯈꯤꯕ ꯋꯥꯍꯪꯗꯨꯅꯤ ꯑꯣꯖꯥ ꯅꯕꯀꯨꯃꯥꯔ ꯑꯩꯈꯣꯏꯒꯤ ꯋꯥꯍꯪ ꯍꯪꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯊꯧꯅꯥ ꯍꯥꯞꯄꯤꯕꯒꯤꯗꯃꯛꯇ ꯑꯣꯖꯥ ꯅꯕꯀꯨꯃꯥꯔꯕꯨ ꯊꯥꯒꯠꯆꯔꯤ ꯀꯩꯅꯥꯟ ꯗꯦꯕꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤꯅꯤ ꯑꯣꯖꯥꯁꯤ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥ ꯏꯕꯣꯍꯟꯕꯤ ꯌꯦꯡꯕꯤꯔꯤ ꯈꯪꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯌꯥꯎꯕꯤꯕꯒꯤꯗꯃꯛ ꯁꯣꯔꯣꯛꯈꯥꯏꯕꯝ ꯁꯔꯠꯆꯟꯗ꯭ꯔ ꯁꯣꯔꯣꯛꯈꯥꯏꯕꯝ ꯁꯔꯠꯆꯟꯗ꯭ꯔ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯑꯣꯖꯥ ꯊꯣꯛꯆꯣꯝ ꯏꯕꯣꯍꯟꯕꯤ ꯎꯖꯕꯗ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯩ ꯑꯣꯖꯥꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯇꯥꯖꯕꯗ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏ ꯃꯈꯥ ꯇꯥꯅ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤత్ꯌꯒꯤ ꯊꯧꯒꯜ ꯇꯧꯕꯤꯈꯣ ꯑꯣꯖꯥ ꯁꯣꯔꯣꯛꯈꯥꯏꯕꯝ ꯁꯔꯠꯆꯟꯗ꯭ꯔꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯅꯤꯔꯃꯂꯥ ꯔꯥꯖꯀꯨꯃꯥꯔꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯕ ꯋꯥꯐꯝ ꯉꯥꯛꯇ ꯑꯣꯖꯥꯅ ꯊꯝꯕꯤꯔꯦ ꯑꯣꯖꯥꯕꯨ ꯑꯏꯕꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯋꯥꯍꯦꯡꯕꯝ ꯔꯣꯃꯦꯟ ꯑꯣꯖꯥ ꯏꯕꯣꯍꯟꯕꯤ ꯑꯣꯖꯥ ꯁꯔꯠꯄꯨ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥꯕꯨꯁꯨ ꯈꯨꯔꯨꯝꯖꯔꯤ ꯊꯧꯔꯝꯁꯤ ꯅꯨꯡꯉꯥꯏꯅ ꯌꯦꯡꯖꯔꯤ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯕ ꯈꯔꯁꯨ ꯐꯪꯖꯔꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯕꯨꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯔꯣꯃꯦꯟ ꯖꯤꯇꯦꯟ ꯑꯣꯏꯅꯥꯝꯕ ꯖꯤꯇꯦꯟ ꯑꯣꯏꯅꯥꯝꯕꯁꯤ ꯌꯥꯝ ꯅꯧꯔꯤꯕ ꯖꯨꯃꯄꯨꯔ ꯈꯔ ꯐꯪꯉꯕ ꯑꯣꯖꯥꯅꯤ ꯄꯨꯛꯅꯤꯡ ꯈꯪꯖꯩ ꯂꯧꯁꯤꯡ ꯌꯥꯝꯅ ꯑꯣꯏꯖꯔꯦ ꯑꯣꯖꯥꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯋꯥꯍꯩ ꯀꯌꯥ ꯇꯥꯖꯕ ꯐꯪꯖꯕꯁꯤꯗ ꯑꯣꯖꯥꯕꯨ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥꯕꯨꯁꯨ ꯑꯏꯕꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯁꯅꯁꯝ ꯖꯤꯇꯦꯟ ꯁꯅꯁꯝ ꯑꯣꯖꯥ ꯑꯅꯤꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯖꯤꯇꯦꯟ ꯔꯥꯊꯣ ꯈꯣꯡꯈꯥꯝ ꯑꯣꯖꯥ ꯁꯔꯠ ꯊꯣꯡꯆꯣꯝ ꯑꯃꯗꯤ ꯑꯣꯖꯥ ꯊꯣꯛꯆꯣꯝ ꯏꯕꯣꯍꯟꯕꯤ ꯔꯥꯖꯦꯟ ꯊꯣꯛꯆꯣꯝ ꯔꯥꯊꯣꯅ ꯏꯀꯥꯏ ꯈꯨꯝꯅꯖꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥ ꯔꯥꯊꯣꯕꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥꯕꯨꯁꯨ ꯈꯣꯏꯁꯅꯥꯝ ꯏꯅꯥꯎꯕꯤ ꯑꯣꯖꯥ ꯑꯅꯤꯕꯨ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥꯒꯤ ꯁꯥꯍꯤత్ꯌꯒꯤ ꯈꯣꯡꯆꯠꯇ ꯇꯥꯕ ꯐꯪꯖꯕ ꯑꯣꯖꯥꯒꯤ ꯁꯥꯍꯤత్ꯌꯒꯤ ꯈꯣꯡꯆꯠꯁꯤꯡ ꯇꯥꯕ ꯐꯪꯖꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥꯕꯨꯁꯨ ꯑꯏꯕꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯁꯅꯁꯝ ꯖꯤꯇꯦꯟ ꯑꯁꯤꯒꯨꯝꯕ ꯅꯩꯅꯕꯁꯤꯡ ꯑꯩꯈꯣꯏꯗ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯌꯥꯝꯅ ꯐꯪꯖꯩ ꯑꯁꯤꯅꯆꯤꯡꯕ ꯑꯩꯈꯣꯏꯒꯤ ꯋꯥꯔꯦꯡ ꯀꯣꯃꯦꯟ ꯄꯤꯕꯤꯔꯛꯄ ꯑꯣꯖꯥꯁꯤꯡꯕꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏ ꯄꯥꯖꯍꯧꯗ꯭ꯔꯕ ꯋꯥꯔꯦꯡ ꯀꯣꯃꯦꯟ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯅ ꯂꯣꯏꯁꯤꯟꯖꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯊꯧꯔꯝ ꯑꯁꯤꯗ ꯂꯩꯇꯦꯡ ꯑꯣꯏꯕꯤꯗꯨꯅ ꯊꯋꯥꯏ ꯍꯥꯞꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯥꯏꯖꯔꯨꯕꯗ ꯄꯥꯕ꯭ꯂꯤꯛ ꯏꯟꯇꯔꯦꯁ ꯅꯦꯠꯋꯥꯔꯛꯅ ꯍꯥꯏꯖꯔꯨꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯔꯛꯂꯤꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯑꯏꯕ ꯑꯣꯖꯥ ꯁ꯭ꯔꯤ ꯊꯣꯛꯆꯣꯝ ꯏꯕꯣꯍꯟꯕꯤ ꯄꯥꯕ꯭ꯂꯤꯛ ꯏꯟꯇꯔꯦꯁ ꯅꯦꯠꯋꯥꯔꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯑꯣꯖꯥꯕꯨ ꯅꯣꯛꯆꯕ ꯑꯃꯗꯤ ꯅꯨꯡꯁꯤꯕꯗꯨ ꯐꯣꯡꯗꯣꯛꯆꯕꯒ ꯂꯣꯏꯅꯅ ꯑꯣꯖꯥꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯃꯗꯤ ꯀꯣꯃꯦꯟ ꯄꯤꯕꯤꯔꯛꯄ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨꯁꯨ ꯊꯥꯒꯠꯆꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ